Jiribam ki relief camp ta chahi 32 suba ta ngairiba nupa macha ama thauri yana na siramle. Jiribam ki relief camp ta ngasi nongalamdai pung 2 rom tabada masagi chahi 32 suba ta ngairiba nupa macha ama thauri yana na siramle. Laikhidraba nupa macha adugi maming Jiribam angamba kawi Jiribam district ki Borobekra sub division ki manung chana leiba lamtai khunaudagi Wai Romeo Singi Masanupani Haidi, Maitei Amadi Kuki Furuki Marakta Kangluki Hana Sunaba, Taudok Sing Toki Bagalena, Kulai Paiba Kuki Milton Singna, Yunka Mai Tarak Padagi, Jiribang the Hangba Relief Camp, Tajangjabam Logan Leda Kibani, Lamtai Kunok the Ladiba, Miyoi Sing the Kuki Milton Singna Kihan Kangan Bagi Taudok left Ratulak Pamaramna, Mapamadu Ladiba Miyoi Sing, Masagi Mayum Tarok Relief Camp, Tajangjabam Logan Leda K. Mayum Tadok to Sedak Lava Miyoi Singi Saidang Pam Lona Bagidamak, Hangdokiba relief camp Asida Housing, Lamtai Kunau Yauna Jiribam district ki, Tungan Mafam Dagi Lanzen Narakpa Miyoi Sing Changjafam Loguna Lay, Tauri Yana the Sikraba Nupamasa Aduki Haksang, Postmortem Tauna Bagidamak, Silser Medical College and Hospital, the Pukat Crate. Assam Rifles Nupi Machama Phanaba Hotnaramle, September Kulumdagi Nuntin Pobopta, Masana Masabu, Friends of the Hills People, Ni Hyriba, Assam Rifles, Kiperson Singna, Sahi Nauribi Nupi Masama Phanaba Hotnaramle Haina, Lamlang Sanau, Long now not Hadorak Pacherol Amana, Pudurakli, Cherolasina High, Afasmana, Chungoi oina Naraga, Assam Rifles, Kiperson Singna, Sahi Nauribi Nupi Masa Amabu, Sexual Assault Amasung, Orgal. Trafficking ki wakalonda Phanaba hona kibagi tawok adu akan momongda condemn tawi afaspa na maramoiraga Assam Rifles na mi hat pam masong fabada thingbina ba leitabagi tawong asi achumba pamba miyoi khudingmakna khusamnaraga thingnaba honabagi tangai fadaba lei district authorities singna hiramasi gi matangda governor in council da pukatuna asumba wild fanganaba thorang lakhotkadabani haina su serolasda makhatana phungdurakli Tamil Nadu ki rally da Miyam Nesin Nabada Miyoi Kuthamapan Sire Aduga Marfutara Mangana Sokle Actor Rambadagi Politics the Kundarakuna TV ke party ki lusingba oiba Bizay gi Tamil Nadu da Pangtok rally aduda Miyam Nesin Nabadagi Pikliba Angang Yauna Miyoi Kuthamapan Sire Amasung Atopa Marfutara Mangana Asokapandangle Prime Minister Narendra Modi na Taudodu Laikidraba Singi Mung Manungda Lupa Lak Ani F Gracier Oina Piragani Haina Laktokre Asok apan nang labade singda lupa lising yakai piragani hairi TV ke gilu singba Vijayan su laikhidraba miyoi kunthamapan gi mung manungda lupa lak kun piraga loinana asok apan nang leva singdana lupa lak ani piragani hain lakthoke social media da platform X ta thadorak pachuwarol amada Vijayna haike laibak thiba thaudok amada miyoi kya sikhibaga loinana kaya marumna asok apan nang khibagi thaudok adu ningbaga ningai ni Leli da saru yaba lakiba pikliba angang singyauna miyoi kuntramapal lekidabagi thaudok adu punsi chupa ningsingduna lehoragani haina suphongdoke amaromda Tamil Nadu ki Chief Minister M.K. Stalin na ngasi thaudok thokpham da chatuna awaba taraba imungi miyoi singa unatuna wari sanakre rally da nesinabadagi soklaba miyoi singe phibam yengsinaba Government Medical College and Hospital da susatke thaudok adu ki matangda mahakna awaba phongdokhibaga loyana Laikidraba Singi Mungununda Lupa Lak Tarapi Bagalina, Asok apan nang liba singdana Lupa Lak amam piragan hana laksoke. Mataw karam na thaudok adu thokibano haibagi matangda mapungphana tigat hanabagi matangda thabaktagi potharaba Justice Aruna Jagdishna lusingduna Judicial Inquiry ama chatharagan haiba waphamsum hanga laksoke. Thaudok adu thokraba matungda Home Minister Amit Shahana Tamil Nadu ki Governor R.N. Ravi Amadi, Chief Minister M.K. Stalin ga wari sanaduna, Center ki maikaidagi pangba yaba mating pangan haina phongdoke. Pollution Control Board ki team na godown amadagi mapugi nupi ga loinana plastic khau sama phare. Lona yaba makhlgi pot punanaba khau lairiba sing sizinabinaba authority na appeal tarakle. Manipur Pollution Control Board Manipur Police na saba team amana ngasi numi junggo matungda Imphal East District ki manung chanba nilakothi da leiba godown amadagi plastic khau bag than na hapa bora khau samarom phagat pangamkre akakna ba pau ama phangbadagi Pollution Control Board ki kangbu aduna Imphal East ki nilakothi da leiba godown khara da check tongna bagidama police ka loina lakhe Mokoina godown adu yorakpa matamdadi thonglolaga leramke masigi sumathakta godown adu gi mapu adu su manak adu waida thiba fangkhide maduna maram oiraga lolamba thonggi so adu manak nakpada leiramba miyoi kharagi mamangda Manipur
Pollution Control Board ki team aduna thugai ke sangsindu ne yenglubada yamna chawa amasung sangba godown adugi manungda pik thanna plastic ki sekhau sing hapa bora chama rom adu leiramba thengna kibani Godown adu kanagino haina mathang thigatna rakpada mapu adudi phangba ngamkide adubu chinganingai oiba mawongda nupi ama nanthokkhina bahona ba uba fangke khudakta mahak putana duna fake mahak pharaba tungda godown adu mahaki nupana salaibani haiba khangba ngamke pharaba godown mapu adugi loinabi saurab sei kuntra kawi aduga mahaki mapuroiba adugi mamingna Narayan Kumar chei kuntra manga kawi makoi Bihar gi Muzaffar dagini Mantripukida leiraga laloritik toba kangbuni mahaki nupi adu mafam adudagi police na faraga pukre thagdo adugi matangda Manipur Pollution Control Board ki member secretary Dr. W. Rosan na paosingna haike Pharaba plastic bag sing haplaga khawsing aduda plastic bag lising amagi mathakta yawani haina pari apunba bag samaroms oi adubu chap chara arumba amadi kayam yamba plastic bag sing no haibadudi khangdoknaba godown adu seal tawre amasung Plastic ki chekhawsing adu truck amada haplaga pure Pagalaba plastic ki khawsing asi recycling tawphamda thakhinana ba thabak paikhatgani mahakna makhatana haike khwarambal kaithenda plastic ki polam sing yonba lakpa khara phaba matamda polam sing asi pusilakli ba asoba lalonba sing adudi phade aduga nomagi chara taliba kangbu asidang fai habegi wakat lakhe wakat sing aduna maram hoiraga plastic ki khaw mayam ama lalon itik tawribasi kanano amasung lalol itik ki thabak thoram asida lona yadaba thabak tawribasing aduna kanano haiba yamna kanna thijillaga lakhibani Kaina thangda tongan ba sos kya da ye plastic bag thamba yamna chawba godown arma leire haibasi khangmangam lakhibani madu khangmangam baga loinena ngasi red tawguna yamlaba lona yadaba polam sing ase phagat pangam kibani mahangna makhatana haiki plastic ki khawsing ase single use plastic ni haiduna lengak na yonba thingkhrabani masi miyoi bagi hakselda amasung leibak lehauda mahan tahaningai oire I haiba chaba khudam changdam leiraba tungda athingba thamlakhibani maramaduna lona yaba pochai puba yaba makhl makha kayagi khaw leiriba singa simyamna sijinabiyo plastic khaw sing sijinaba leblase asigumba thabak thoram sing pakhatuna lalot itik tawriba sing ase logi matungina kari thabak lokhatpa yabage haiba yengsingani amasung lemna tharoi Ayaba Yaodana Nepali amana thamna pokpi village ki zip oire Manipur da mitop kya sangsilapagi wathok ama thoklingegi seirak ta Sandel district ki thamna pokpi village ta Nepali amana village sip oiribasi gi matangda lengang na mijeng changbiyo haina lamkhang Naga tribe ki chairman oiramba TS Besangna phungdokre Manipur Press Club ta pangthokpa pawgi pham amadam hakna haike SK Labamol LSSK Wanglon Kauban Miyoi asi kumja lisingani kulhumdoi gi April amada village sip oina khanbani adubu mahakna village sip oiribasi Naga customary law gi matung inadi oifam thokte Indian Constitution gi article 371 sina piriba kanglon gi wangmada Naga furuki Miyoi nataba Nepali amana village sip oiribasi yafam thokte SK Lavamol bu village sip oina khan khraba matungda khunja singna akano mongda yaningda phungdurak tuna lakhibani SK Labamon hyriba Miyoi ase kasar thakuli kauba Nepal dagi lakpa Miyoi amagi machanupani haire NSC and unification da pun khraba fraction singna ZUF ki maming season naba condemn tawe NSC and unification da merge to khraba ZUF ki fraction amana ZUF ki maming asibu lana season nabagi thawak akan mongda condemn tawi loinana hairiba kangbu sing aduna ZUF ki maming asi sijinaduna miyambu lana lamjingbagi thawong sing chatharoidabari haina ZUF ki secretary information and publicity Lois Gangmaina thadorakpa cherol amana haire haukiba sahi lisingani taramapan gi October kuntareta Askam sona litoba fraction sina loop asi thupchile haina laktokpaga loinana NSC and unification da mastore haina Laukthokibani ZUF ki identity asi forfeit tawduna ZUF ki mingda natraga NSC and unification da loop asigi mamingbu lana sijinabagi hak amata leite handakta NSC NIM da merge tawkhraba Hansin Pau Kamson amasong Dilhan Lun anina ZUF ki mache takhibagi khudongchaba si lawraga ikai khangdaba mawongda ZUF ki maming asi lawguna miyambu lana lamjinglei loinana
NSCN-IM na ZUF asi NSCN-IM da merge tore haina local newspapersingda statement issue tawkhibasi Miyambu chamamnahanaba honaba thawongni NSCN-IM da merge tawkhraba Khamsin Pau Kamson amasung Dilham Lun ani asige asengba motif adu haujikti makoi masana takthok loinena asigumba aranba yumpham yaudaba pau asina miyambu lanna lamjing danambasu zalia long miyamda afil tawri haire Manipur da thokliba kuki amade maitai gi rang ase India lengakna kuki singi maningda leptuna tawhalakpa attack amani haibase Manipur miyamna mayek sengna khangi lorembam nganbi India lengakna thengkhang kayada Manipur bu thugaina ba honarakpada furup maselgi marakta singsep thaba hojiksu leptre idea of Manipur gi wakhalonda hingjaba Manipur ni masida India na kuthingzilak fam thokte lamda masida nungsi chanana leiminaba pamdaba singdi Manipur thadoklaga chapikro Manipur thugaina ba honabirakano Manipur da thokliba kuki amade maite gi irang asi India lengakna kuki singi maningda leptuna tawhalakpa attack amani haibasi Manipur miyamna mayek sengna khangi haina Manipur Integrity and Solidarity of Observation Committee ge Chairman Lorembam Nganbina phongdokre wafamasi kumja lisingani ge September kuni panda Manipur gi integrity kaiba yaroi haina chathakiba asoba rally adugi kunmanga raksuba Manipur Integrity and Solidarity Day thoranga mari leinena wafamasi Lorembam Nganbina phongdokhibane mahangna makhatana hai Bangkok ta India lengak amadi NSCN-IM gi marakta tawnakhiba agreement aduda ceasefire without territorial limit haiba wahai asi yaurakpadagi lamda masigi miyamna haunaruba naidana Manipur tongana yamba yaroi Manipur thugaiba yaroi Singtam animak amatani masida India lengakna kuthingzilapam thokte amadi Manipur da puna leminariba pamdaba sing Manipur thadolaga sapikro tobutabu Southern Nagaland natragana Greater Nagaland haiba wahai sijinaduna Manipur thugaina ba tawba yaroi haiduna akanba khongjang changsinkhiba numit adu ngasigi numit asini haike mahangna makhatana hai ihau asidagi hauduna ceasefire without territorial limit haiba wahai asidagi Manipur ge saktam kaiba yaroi haiba lisingani ga sumna amagi June 19 gi ihauda amadi Miyoi kya lekhidaba asidagi ceasefire without territorial limit asi lakthokibane Haujiksu India lengakna Manipur thugaina ba honaba leptre matam aduda NSCN-IM na taliba dimana si Manipur lengak amadi India lengak ta taksin khibane Manipur gi miyam ga khuthongnaraga tankhiba dimana te adubu haujik tholiba khuki amadi maite gi rang asina India lengakna yokhatuna thamliba su militant singna maru oina maite singda India lengakna Maningda leptuna tawhalakpa attack amani haibasi Manipur miyamna mayek sengna khangi loinena kuki singna taliba separate administration gi manglan mangda fawba mangfauna roi aduna Manipur da India lengakna yengliba mijeng ase Manipur miyamna hai singna kupna nainaba mathau tai haina phongdoke kunmangarak suba Manipur Integrity and Solidarity Day lisingani kunmanga gi thoram maduda Manipur Integrity and Solidarity Day Observation Committee gi Chairman Lorembam Nganbi Vice Chairman Oina Pramjit amasung UPF ke Advisor Advocate El Jadubni Resource Person Oina Susarugya ke